ꯑꯕꯥꯁ ꯍꯧꯖꯤꯛꯇ ꯃꯍꯥꯛꯄꯨ ꯀꯅꯥꯅꯣ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯛꯂꯦ꯫ ꯅꯤꯡꯁꯤꯡꯂꯨꯔꯒ ꯍꯦꯟꯅ ꯅꯤꯡꯉꯝꯗꯕ ꯋꯥꯕ ꯍꯦꯜꯂꯛꯏ꯫ ꯑꯦꯅꯦ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯔꯤꯕ? ꯅꯪꯅ ꯍꯤꯡꯂꯝꯂꯕꯗꯤ ꯃꯈꯣꯏ ꯑꯃꯠꯇ ꯍꯤꯡꯕ ꯉꯝꯂꯝꯃꯣꯏ꯫ ꯅꯪꯅ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯕꯁꯤꯅꯅꯤ ꯅꯪꯒꯤ ꯑꯇꯣꯞꯄ ꯃꯄꯣꯛ ꯄꯣꯛꯇ꯭ꯔꯤꯕꯁꯦ ꯑꯩꯕꯨ ꯑꯗꯨꯛ ꯅꯨꯡꯁꯤꯕꯤꯕ꯫ ꯑꯩꯁꯨ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯦꯜꯂꯛꯏ꯫ ꯃꯥꯅꯤ, ꯑꯩ ꯅꯪꯒꯤ ꯖꯦꯛꯅꯤ꯫ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯐꯠꯇ꯭ꯔꯕ ꯃꯤꯁꯨ ꯍꯥꯠꯀꯅꯤ, ꯁꯥꯁꯨ ꯍꯥꯠꯀꯅꯤ꯫ ꯃꯥꯂꯦꯝꯁꯤꯗ ꯁꯨꯞꯅꯒꯤ ꯑꯐꯕ ꯃꯤꯑꯣꯏ ꯈꯛꯇꯃꯛ ꯍꯤꯡꯍꯧꯁꯅꯨ꯫ ꯀꯔꯥꯝ ꯆꯥꯎꯕ ꯑꯣꯏꯖꯕ ꯊꯤꯕ ꯇꯥꯏꯕꯪ ꯃꯤꯁꯨ ꯍꯥꯠꯀꯅꯤ꯫ ꯃꯈꯣꯏꯒꯨꯝꯕ ꯀꯌꯥꯁꯤꯅꯅꯤ ꯍꯣꯠ ꯕ꯭ꯂꯗ ꯀꯣꯜꯕ ꯁꯦꯝꯈꯤꯕꯁꯨ, ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯍꯥꯠꯀꯅꯤ꯫ ꯑꯕꯥꯁ ꯑꯁꯥꯎꯕꯗꯨ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯑꯁꯥꯎꯕ ꯐꯥꯊꯅꯕ ꯃꯄꯥꯕꯨꯡ ꯔꯣꯖꯔꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯃꯌꯨꯝꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯑꯦꯅꯤꯅ "ꯍꯦꯜꯂꯣ"꯫ ꯑꯕꯥꯁ ꯄꯥꯎꯈꯨꯝ ꯄꯤꯗꯦ꯫ "ꯍꯦꯜꯂꯣ, ꯀꯅꯥꯅꯣ? ꯔꯣꯖꯔ ꯂꯩꯕꯤꯕ꯭ꯔꯣ? ꯄꯥꯕꯨꯡꯗꯤ ꯕꯥꯠꯔꯨꯝ ꯆꯪꯈꯤꯌꯦ꯫ ꯀꯅꯥꯅꯤ ꯍꯥꯏꯌꯨꯒꯦ? ꯐꯣꯟꯁꯦ ꯃꯈꯥꯗ ꯆꯥꯔꯖ ꯇꯧꯔꯝꯕꯅꯦ꯫ ꯌꯥꯔꯒꯗꯤ ꯑꯃꯨꯛꯇ ꯄꯥꯏꯍꯟꯕꯤꯔꯛꯀꯦꯔꯥ? ꯍꯣꯏꯅꯦ, ꯄꯥꯏꯍꯜꯂꯛꯀꯦꯅꯦ꯫ ꯑꯗꯣ ꯁꯣꯝꯁꯦ ꯀꯅꯥꯅꯣ? ꯑꯩ ꯔꯣꯁꯟꯅꯦ ꯍꯥꯏꯕꯤꯌꯣ꯫ ꯅꯝꯕꯔꯁꯤꯗꯤ ꯁ꯭ꯋꯥꯏꯒꯤ ꯃꯥꯟꯗꯦ꯫ ꯑꯧ, ꯑꯩ ꯏꯇꯥꯂꯤꯗꯩꯅꯦ꯫ ꯑꯦ, ꯏꯇꯥꯂꯤ? ꯍꯣꯏ, ꯄꯥꯏꯌꯨꯀꯣ꯫ ꯄꯥꯕꯨꯡꯆꯧ, ꯏꯇꯥꯂꯤꯗꯒꯤ ꯔꯣꯁꯟꯒꯤ ꯐꯣꯟ ꯂꯥꯛꯑꯦ꯫ ꯕꯥꯠꯔꯨꯝꯗ ꯏꯔꯨꯖꯔꯤꯕ ꯔꯣꯖꯔꯗꯣ ꯑꯦꯅꯤꯒꯤ ꯋꯥꯍꯩꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯏꯔꯨꯖꯕꯒ ꯂꯣꯏꯁꯤꯟꯗꯈꯩ ꯇꯥꯋꯦꯜꯗꯨ ꯁꯦꯠꯂꯒ ꯄ꯭ꯔꯞ ꯊꯣꯔꯛꯏ꯫ ꯀꯗꯥꯏ? ꯍꯦꯜꯂꯣ, ꯔꯣꯁꯟ, ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯪꯕꯣ? ꯑꯧ ꯄꯥꯕꯨꯡ, ꯅꯨꯡꯉꯥꯏꯔꯤꯌꯦ꯫ ꯔꯣꯖꯔ ꯕꯥꯠꯔꯨꯝꯗ ꯑꯃꯨꯛ ꯆꯪꯉꯛꯑꯦ, ꯑꯗꯨꯒ ꯇꯞꯅ, "ꯁꯅꯥ, ꯄꯥꯕꯨꯡ, ꯏꯆꯥꯕꯨ ꯀꯔꯤ ꯆꯥꯔꯤꯕꯒꯦ? ꯏꯟꯗꯤꯌꯥꯗ ꯑꯃꯨꯛꯇꯗꯤ ꯊꯣꯔꯛꯎꯕ꯫ ꯄꯥꯕꯨꯡ, ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯌꯦ, ꯃꯇꯝ ꯈꯤꯖꯤꯇꯪ ꯉꯥꯏꯔꯦ꯫ ꯔꯣꯖꯔ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ꯫ "ꯁꯅꯥ, ꯅꯪ ꯀꯤꯂꯔ ꯑꯣꯏꯕꯁꯦ ꯇꯣꯛꯑꯣꯗ꯫ ꯄꯥꯕꯨꯡ ꯌꯥꯝ ꯋꯥꯔꯦ꯫ ꯅꯪ ꯄꯨꯂꯤꯁꯇ ꯁꯔꯦꯟꯗꯔ ꯇꯧꯔꯒ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛꯇꯗꯤ ꯂꯩꯃꯤꯟꯅꯁꯤ ꯀꯩꯗꯧꯒꯦ?" "ꯄꯥꯕꯨꯡ, ꯑꯩ ꯁꯔꯦꯟꯗꯔ ꯇꯧꯕ ꯌꯥꯗꯦ꯫ ꯁꯔꯦꯟꯗꯔ ꯇꯧꯅꯕ ꯍꯟꯇꯔ ꯑꯣꯏꯔꯛꯄ ꯅꯠꯇꯦ꯫ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯅꯨꯡꯁꯤꯔꯕ ꯏꯆꯥꯕꯨ ꯃꯄꯥꯒꯤ ꯈꯥꯏꯗꯣꯛꯅꯍꯜꯂꯤꯕ? ꯄꯥꯕꯨꯡ, ꯑꯩ ꯇꯤꯀꯦꯠ ꯀꯛꯂꯛꯑꯒꯦ꯫ ꯄꯥꯕꯨꯡ ꯏꯇꯥꯂꯤꯗ ꯂꯥꯛꯑꯣ꯫ ꯚꯤꯁꯥ ꯂꯩꯕ ꯅꯠꯇ꯭ꯔꯣ? ꯐꯔꯦ, ꯑꯩ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯁꯣꯏꯗꯅ ꯂꯥꯛꯑꯒꯦ, ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ꯫ ꯍꯣꯏ ꯄꯥꯕꯨꯡ, ꯏꯃꯥꯁꯤꯗꯁꯨ ꯍꯥꯏꯒꯅꯨꯀꯣ? ꯍꯥꯏꯔꯣꯏ꯫ ꯑꯗꯨꯗꯤ ꯄꯥꯕꯨꯡ, ꯊꯝꯂꯒꯦꯀꯣ? ꯍꯣꯏꯅꯦ, ꯊꯝꯃꯣ꯫ ꯐꯣꯟ ꯍꯦꯛ ꯊꯝꯈꯤꯕꯒ ꯀꯣꯜ ꯑꯃꯃꯨꯛ ꯂꯥꯛꯁꯤꯜꯂꯦ꯫ ꯔꯣꯖꯔ ꯇꯞꯅ ꯄꯥꯏꯈꯠꯂꯦ꯫ "ꯍꯦꯜꯂꯣ, ꯁꯥꯔ." "ꯑꯦꯁꯄꯤꯅ, ꯔꯣꯖꯔ, ꯔꯦꯀꯣꯔꯗ ꯑꯣꯏꯅ ꯇꯥꯖꯍꯧꯔꯦ꯫ ꯌꯥꯔꯒꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯐꯥꯎꯗ ꯂꯥꯛꯄꯤꯌꯨ." "ꯁꯥꯔ, ꯂꯥꯛꯇ꯭ꯔꯕꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯑꯩ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ, ꯏꯆꯥꯕꯨ ꯈꯥꯝꯃꯨꯒꯦ." "ꯑꯗꯨꯒꯤꯗꯤ ꯌꯥꯝꯅ ꯐꯩ꯫ ꯑꯗꯨꯕꯨ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯅꯆꯥꯕꯨ ꯈꯥꯝꯕ?" "ꯑꯩ ꯃꯄꯥꯅꯤ ꯑꯦꯁꯄꯤ꯫ ꯏꯆꯥꯕꯨ ꯈꯥꯝꯕ ꯑꯩꯒꯤ ꯏꯊꯧꯅꯤ." ꯐꯔꯦ, ꯒꯨꯗ ꯂꯛ." ꯐꯣꯟ ꯊꯝꯅꯈ꯭ꯔꯦ꯫ ꯔꯣꯖꯔ ꯃꯤꯔꯔꯗꯨꯗ ꯌꯦꯡꯂꯒ, "ꯃꯄꯥ ꯑꯩꯅ ꯍꯥꯏꯕꯗ ꯀꯔꯤꯒꯤ ꯌꯥꯗꯅꯤ? ꯆꯠꯀꯅꯤ, ꯏꯆꯥ ꯎꯅꯕ ꯑꯩ ꯆꯠꯀꯅꯤ꯫ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯂꯕ ꯏꯆꯥ ꯁꯅꯥ ꯎꯅꯕ ꯑꯩ ꯁꯣꯏꯗꯅ ꯆꯠꯀꯅꯤ." ꯇꯟꯖꯥꯗꯨꯗ ꯕꯥꯠꯔꯨꯝꯒꯤ ꯊꯣꯡꯗꯣ ꯅꯣꯛ ꯇꯧꯔꯛꯏ꯫ ꯖꯦꯀꯣꯕꯅ, "ꯀꯨꯏꯃꯜꯂꯦ ꯃꯣꯗꯦꯂꯔ, ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯅꯪꯕꯣ? ꯕꯥꯠꯔꯨꯝꯁꯤꯕꯨ ꯁꯤꯗꯪꯂꯣ? ꯅꯣꯏ ꯀꯥꯗꯁꯨ ꯂꯩꯔꯤꯗꯨꯗꯤ? ꯍꯩ, ꯀꯨꯏꯃꯜꯂꯦ ꯍꯥꯏꯕꯅꯤꯅꯦ꯫ ꯑꯩ ꯊꯤ ꯐꯥꯏꯒꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ꯫ ꯀꯔꯤ ꯇꯧꯕꯤꯔꯤꯒꯦ? ꯅꯪꯅ ꯑꯩ ꯄꯥꯟꯅꯕꯁꯤ ꯌꯥꯝ ꯄꯥꯟꯅꯩꯗꯀꯣ." ꯔꯣꯖꯔꯁꯨ ꯊꯣꯔꯛꯂꯦ꯫ "ꯀꯔꯤꯅꯣ? ꯊꯕꯛ ꯁꯨꯐꯝꯗꯨꯕꯨ ꯍꯌꯦꯡ ꯂꯣꯏꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯌꯦꯡꯂꯨꯁꯤ ꯍꯥꯏꯅꯈꯤꯕꯗꯣ." "ꯑꯁ, ꯀꯥꯎꯕꯨ ꯀꯥꯎꯔꯦꯗ ꯑꯩꯗꯤ꯫ ꯊꯥꯏꯅꯗꯤ ꯕ꯭ꯔꯦꯟ ꯌꯥꯝ ꯐꯈꯤꯗꯥꯏꯅꯦ? ꯑꯩꯉꯣꯟꯗ ꯍꯦꯟꯈꯤꯗꯥꯏꯅꯦ? ꯅꯆꯥ ꯁꯣꯏꯅꯥꯏꯕ ꯑꯃ ꯄꯣꯛꯄꯗꯒꯤꯅꯦ ꯑꯩ ꯉꯥꯎꯕ ꯀꯨꯏꯔꯦ ꯍꯥꯏꯁꯦ ꯅꯪ ꯈꯪꯗ꯭ꯔో? ꯑꯁ, ꯄꯦꯜꯂꯦꯗꯀꯣ꯫ ꯀꯅꯥꯅꯣ ꯏꯇꯥꯂꯤꯗꯩ ꯔꯣꯁꯟ ꯍꯥꯏꯗꯤ? ꯅꯪ ꯈꯪꯉꯣꯏꯌꯦ, ꯐꯦꯁꯕꯨꯛꯀꯤ ꯐ꯭ꯔꯦꯟꯅꯦ." ꯋꯥꯍꯩꯗꯨꯗ ꯖꯦꯀꯣꯕꯇꯣ ꯑꯉꯛꯄꯒꯤ ꯁꯛꯐꯝ ꯑꯣꯏ꯫ "ꯑꯩ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ, ꯉꯥꯏꯔꯝꯃꯣ ꯉꯥꯏꯍꯥꯛ." ꯔꯣꯖꯔ ꯃꯍꯥꯛꯀꯤ ꯀꯥꯗ ꯗ꯭ꯔꯦꯁ ꯍꯣꯡꯕ ꯆꯪꯈ꯭ꯔꯦ꯫ "ꯐꯦꯁꯕꯨꯛꯀꯤ ꯐ꯭ꯔꯦꯟꯅꯦ ꯀꯥꯏꯅ, ꯑꯩꯕꯨ ꯌꯥꯝ ꯄꯪꯕꯗꯧꯅꯥꯕ? ꯃꯆꯥ ꯍꯟꯊꯔꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯩꯗꯨꯕꯨ ꯑꯣꯏꯗꯕꯒ ꯉꯥꯡꯉꯗꯅ꯫ ꯃꯤꯆꯪꯒꯁꯨ ꯆꯪꯉꯤ, ꯐꯔꯣꯏꯗꯧꯔꯤꯕ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ꯫ ꯏꯆꯥ ꯑꯣꯏꯔꯁꯨꯅꯦ ꯃꯤꯍꯥꯠꯄꯗꯨ ꯅꯨꯡꯁꯤꯗꯦꯍꯦ." ꯃꯥꯔꯁꯤꯅ, "ꯀꯔꯤꯅꯣ ꯊꯣꯏꯕ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯕꯣ?" "ꯍꯥꯠꯇꯣꯛꯅꯤꯡꯕ ꯃꯤ ꯑꯃ ꯂꯩꯔꯦ, ꯍꯥꯠꯇꯣꯛꯈ꯭ꯔꯁꯤꯔ ꯈꯜꯂꯤꯕꯅꯤ." "ꯊꯣꯏꯕ, ꯇꯥꯅꯤꯡꯗꯦꯗ. ꯇꯥꯅꯤꯡꯗꯕ ꯋꯥ ꯉꯥꯡꯒꯅꯨꯀꯣ, ꯅꯆꯥ ꯂꯩꯁꯥꯕꯤ ꯐꯥꯔꯀꯥꯟꯁꯤꯗꯅꯦ ꯌꯦꯡꯅꯤꯡꯗꯦ꯫ ꯃꯥ ꯊꯣꯔꯛꯄꯗꯩꯅꯦ ꯂꯨꯈ꯭ꯔꯥꯕꯤ ꯃꯁꯤꯡ ꯌꯥꯝꯃꯛꯏꯁꯦ, ꯌꯥꯝ ꯐꯔꯣꯏꯗꯧꯔꯤ." "ꯅꯠꯇꯦꯅꯦ, ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯨ ꯀꯅꯥꯅꯣ?" "ꯅꯁꯨ ꯃꯤꯍꯥꯠꯄ ꯍꯟꯇꯔꯗꯨꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯄꯣꯛꯄꯗ ꯍꯟꯇꯔꯅꯤꯒ ꯈꯪꯂꯝꯃꯗꯤꯅꯦ ꯃꯈꯨꯔꯤ ꯃꯆꯥꯗꯣ ꯄꯦꯠ ꯃꯦꯠꯈꯥꯏꯔꯒ ꯍꯥꯠꯇꯣꯛꯑꯝꯗꯧꯅꯤ꯫ ꯋꯤꯖꯥꯔꯗ ꯑꯣꯏꯅꯤ ꯍꯥꯏꯕꯗꯨꯗ ꯍꯥꯠꯄꯤꯗꯕꯅꯤ."
ꯄꯥꯋꯔ ꯑꯗꯨꯛ ꯄꯥꯏꯕ ꯑꯦꯟꯖꯦꯜꯅ ꯐꯥꯎ ꯍꯟꯇꯔꯅꯤ ꯈꯪꯗ꯭ꯔꯤꯕꯁꯤꯅꯤ ꯑꯩꯅ ꯉꯛꯏꯕꯁꯦ ꯊꯣꯏꯕ ꯁ꯭ꯋꯥꯏꯗꯅꯦ ꯂꯥꯏ ꯇꯣꯡꯂꯛꯀꯅꯨ ꯏꯃꯥꯁꯤ ꯇꯥꯅꯤꯡꯗꯦꯀꯣ ꯀꯥꯏꯗꯅꯣ ꯆꯠꯂꯨꯅꯤ ꯍꯥꯏꯅꯣ ꯆꯠꯊꯣꯛꯎꯔꯣ ꯌꯨꯝꯗ ꯌꯥꯝ ꯂꯩꯍꯟꯅꯤꯡꯗ꯭ꯔꯕꯣ ꯀꯣꯏꯇꯥꯟ ꯇꯥꯜꯂꯤꯁꯤꯕꯣ ꯇꯥꯟꯕ ꯅꯠꯇꯦꯅꯦ ꯅꯊꯧ ꯆꯠꯀꯗꯕꯗꯣ ꯆꯠꯂꯨꯔꯣ ꯍꯥꯏꯕꯅꯦ ꯍꯩ ꯔꯣꯖꯔ ꯍꯥꯏꯕ ꯃꯤꯍꯥꯠꯄꯒꯤ ꯃꯄꯥ ꯂꯣꯏꯗ꯭ꯔꯤꯕꯣ ꯅꯪꯕꯣ ꯀꯌꯥꯗꯣꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯤꯕꯣ ꯑꯁꯤꯕꯨ ꯋꯥꯅꯤꯅ ꯉꯥꯡꯉꯤꯁꯤꯕꯣ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕ ꯂꯩꯀꯥꯏꯅ ꯇꯥꯔꯒ ꯑꯩꯈꯣꯏꯁꯤꯕꯨ ꯃꯤꯅ ꯀꯩꯅꯣ ꯈꯟꯗꯣꯏꯁꯦ ꯃꯋꯥ ꯑꯝꯗꯩ ꯂꯧꯗꯦꯍꯦ ꯍꯩ ꯁꯥ ꯅꯪꯕꯨꯗꯤ ꯃꯋꯥ ꯂꯧꯔꯣꯏꯅꯦ ꯁꯥꯅꯕꯨ ꯏꯀꯥꯏ ꯈꯪꯕ꯭ꯔో ꯏꯁ ꯃꯥꯅ ꯄꯣꯛꯀꯩ ꯄꯣꯛꯄꯤꯔꯒ ꯑꯩꯅ ꯑꯩꯁꯤꯕꯨ ꯁꯥ ꯑꯣꯏꯅ ꯄꯣꯛꯄꯤꯌꯨ ꯀꯥꯏꯅ ꯍꯥꯏꯈꯤꯕ꯭ꯔꯥꯕ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇꯅꯦ ꯖꯨꯠ ꯑꯃ ꯆꯥꯔꯝꯃꯣꯏ ꯑꯗꯨꯅꯅꯦ ꯁꯥ ꯑꯣꯏꯅ ꯄꯣꯛꯂꯤꯗꯣ ꯑꯩꯅ ꯑꯣꯏꯔꯝꯃꯣꯏꯌꯦ ꯏꯃꯥꯁꯤꯅ ꯐꯠꯇꯕ ꯇꯧꯔꯝꯅꯤ ꯑꯗꯨꯅꯅꯦ ꯔꯣꯖꯔꯅ ꯋꯥꯊꯤ ꯉꯥꯡꯕꯗꯤ ꯄꯥꯝꯈ꯭ꯔꯕ ꯅꯨꯄꯤꯗ ꯍꯦꯜꯂꯦ ꯆꯤꯟꯅꯦꯅ ꯅꯄꯥꯗꯧ ꯂꯩꯕ꯭ꯔꯣ ꯀꯣꯀꯣꯛ ꯂꯣꯏꯁꯤꯜꯂꯗꯤ ꯑꯩꯕꯨ ꯁꯤ ꯉꯥꯡꯈꯤꯗ꯭ꯔꯣ ꯍꯧꯔꯛꯐꯝꯁꯦ ꯅꯪꯅꯦ ꯅꯪ ꯀꯥꯎꯔꯕꯣ ꯅꯪ ꯑꯃꯨꯛ ꯍꯧꯔꯛꯑꯕꯣ ꯆꯤꯛꯈꯥꯏꯗꯅꯕꯀꯣ ꯁꯣꯏꯔꯣꯏ ꯏꯕꯣ ꯅꯪ ꯅꯇꯨꯗ ꯆꯤꯛꯑꯣ ꯆꯠꯂꯣ ꯑꯩꯉꯣꯟꯗꯒꯅꯦ ꯆꯤꯛꯄꯤꯔꯅꯨ ꯁ꯭ꯋꯥꯏꯗ ꯑꯅꯤꯗꯣ ꯃꯔꯩ ꯌꯦꯠꯅꯗꯅ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯔꯦꯒꯥꯟ ꯂꯤꯑꯣ ꯑꯃꯗꯤ ꯖꯦꯅꯤ ꯑꯔꯤꯕ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯄꯥꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯃꯈꯣꯏ ꯃꯁꯦꯜ ꯇꯥꯟꯅꯔꯤ ꯖꯦꯅꯤꯅ ꯍꯟꯇꯔ ꯍꯥꯏꯕꯁꯦ ꯀꯣꯜ ꯕ꯭ꯂꯗ ꯑꯃꯗꯤ ꯍꯣꯠ ꯕ꯭ꯂꯗ ꯍꯥꯠꯅꯕ ꯁꯦꯝꯈꯤꯕꯅꯤ ꯃꯁꯤꯗ ꯑꯐꯕ ꯋꯨꯜ ꯚꯦꯝꯄꯥꯌꯔ ꯂꯩꯔꯕꯁꯨ ꯃꯈꯣꯏꯒꯤ ꯖꯨꯛ ꯑꯁꯦ ꯂꯣꯏꯔꯕꯗꯤ ꯃꯇꯣꯝꯇ ꯁꯨꯁꯥꯏꯗ ꯇꯧꯖꯒꯗꯕꯅꯤ ꯍꯟꯇꯔꯅ ꯍꯥꯠꯇ꯭ꯔꯕꯁꯨ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯃꯤꯔꯛꯇ ꯂꯩꯕ ꯌꯥꯗꯦ ꯇꯥꯏꯕꯪ ꯃꯤꯒ ꯇꯣꯠꯅ ꯇꯤꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯌꯦ ꯂꯥꯏꯔꯤꯛꯁꯤꯗꯗꯤ ꯂꯤꯑꯣꯅ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯑꯣꯏꯅꯤꯡꯗꯨꯅ ꯑꯣꯏꯈꯤꯕ꯭ꯔꯥꯅꯦ ꯍꯣꯏ ꯅꯣꯏꯅ ꯑꯣꯏꯅꯤꯡꯗ꯭ꯔꯕꯁꯨ ꯍꯟꯇꯔꯅ ꯋꯨꯜ ꯚꯦꯝꯄꯥꯌꯔ ꯑꯉꯥꯡꯗꯤ ꯀꯩꯁꯨ ꯍꯥꯠꯇꯦꯗꯅ ꯍꯥꯠꯂꯕꯁꯨ ꯆꯍꯤ 18ꯗꯒꯤ ꯍꯥꯠꯂꯤ ꯃꯁꯤꯅ ꯇꯥꯛꯄꯗꯗꯤ ꯆꯍꯤ 18ꯗꯒꯤꯗꯤ ꯃꯈꯣꯏꯁꯦ ꯀꯅꯥꯅꯣ ꯈꯪꯕ ꯉꯝꯂꯦ ꯃꯄꯥꯡꯒꯜ ꯀꯟꯕ ꯁꯛꯇꯤ ꯂꯩꯕ ꯍꯧꯔꯛꯂꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇꯁꯨ ꯑꯣꯟꯕ ꯉꯝꯃꯤ ꯍꯥꯏ ꯑꯗꯣ ꯅꯈꯣꯏ ꯑꯅꯤ ꯆꯍꯤ 18 ꯁꯨꯔꯕꯗꯤ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯎꯕ ꯌꯥꯔꯔꯣꯏꯌꯦ ꯔꯤꯡ ꯁꯤꯗ꯭ꯔꯕꯗꯤ ꯔꯦꯒꯥꯟꯅ ꯔꯤꯡꯗꯨꯗꯤ ꯀꯥꯏꯗ ꯐꯪꯒꯅꯤ ꯔꯤꯡꯁꯤꯕꯨꯗꯤ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯩꯅ ꯃꯟꯇ꯭ꯔ ꯁꯣꯜꯂꯒ ꯑꯩꯒꯤ ꯕ꯭ꯂꯗꯀꯤ ꯃꯇꯦꯡꯅ ꯅꯈꯣꯏ ꯑꯅꯤ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯎꯕ ꯉꯝꯒꯗꯣꯏꯅꯤ ꯑꯗꯨꯒꯤꯗꯤ ꯑꯩ ꯁꯦꯝꯕꯤꯒꯦ ꯑꯗꯣ ꯔꯤꯡꯁꯦ ꯄ꯭ꯂꯦꯇꯤꯅꯝ ꯑꯣꯏꯒꯗꯧꯅꯦ ꯀꯥꯏꯗꯒꯤ ꯂꯧꯗꯣꯏꯕ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯆꯦꯜꯂꯦꯗꯅ ꯍꯣꯏ ꯄꯩꯁꯥꯗꯤ ꯌꯥꯝ ꯇꯥꯡꯉꯦ ꯁꯤꯗꯕꯗꯤ ꯌꯥꯔꯣꯏꯌꯦ ꯂꯤꯑꯣꯅ ꯑꯃꯨꯛ ꯑꯩ ꯃꯃꯥꯗ ꯐꯖꯅ ꯍꯥꯏꯒꯦ ꯑꯗꯨꯒ ꯆꯦꯜꯍꯜꯂꯁꯤ ꯑꯗꯨꯒꯤꯗꯤ ꯍꯥꯏꯗ꯭ꯔꯁꯨ ꯑꯟꯇꯤ ꯑꯦꯟꯖꯦꯜꯅ ꯍꯦꯟꯅ ꯈꯪꯉꯝꯒꯅꯤꯗ ꯐꯔꯦ ꯄꯨꯡꯁꯨ ꯊꯦꯡꯉꯦ ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦ ꯍꯣꯏ ꯏꯆꯦꯟ ꯑꯩ ꯊꯤꯟꯗꯣꯛꯀꯦ ꯂꯥꯛꯑꯣ ꯂꯤꯑꯣꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯂꯤꯑꯣ ꯆꯠꯈ꯭ꯔꯦꯗꯀꯣ ꯅꯪꯁꯦ ꯃꯃꯥ ꯀꯩꯅꯣꯝꯇ ꯀꯩꯕꯨꯅꯣ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯣ ꯍꯩ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯎꯕ ꯌꯥꯗ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ ꯑꯦꯟꯖꯦꯜ ꯅꯣꯛꯃꯤ ꯑꯗꯨꯒꯤꯗꯃꯛꯄꯨ ꯀꯔꯤꯒꯤ ꯋꯥꯔꯤꯅꯣ ꯏꯃꯥꯅ ꯏꯆꯥꯕꯨ ꯅꯨꯃꯤꯠ ꯃꯉꯥꯜ ꯎꯕ ꯌꯥꯅꯕ ꯔꯤꯡ ꯊꯝꯃꯦ ꯂꯤꯑꯣ ꯍꯔꯥꯎꯅ ꯑꯌꯥ ꯑꯁꯦꯡꯕꯩꯔꯣ ꯃꯃꯥ ꯅꯍꯥꯟꯈꯩꯗꯤ ꯀꯩꯒꯤ ꯍꯥꯏꯗ꯭ꯔꯤꯕ ꯆꯍꯤ ꯁꯨꯗ꯭ꯔꯤꯅ ꯊꯝꯕꯅꯦ ꯊꯥ 3ꯗꯤ ꯋꯥꯠꯂꯤꯗꯅ ꯁꯤꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯍꯣꯏ ꯁꯤꯔꯒꯦ ꯑꯗꯣ ꯃꯃꯥ ꯔꯦꯒꯥꯟꯒꯤꯗꯤ ꯃꯥꯒꯤꯁꯨ ꯃꯃꯥꯅ ꯊꯝꯈ꯭ꯔꯕꯅꯤ ꯅꯣꯏ ꯄꯣꯛꯄ ꯃꯇꯝꯗ ꯃꯃꯥꯅ ꯂꯣꯏꯅ ꯁꯦꯝꯈ꯭ꯔꯕꯅꯤ ꯔꯦꯒꯥꯟꯒꯤꯁꯨ ꯄꯤꯈꯤꯕ ꯀꯨꯏꯔꯕꯅꯤꯗ ꯑꯗꯣ ꯃꯃꯥ ꯌꯥꯃꯨꯡꯁꯦ ꯍꯟꯗꯔꯅꯤ ꯍꯥꯏꯌꯦ ꯑꯗꯨꯒ ꯔꯦꯒꯥꯟꯗ ꯆꯍꯤ 13 ꯁꯨꯔꯛꯄꯗ ꯍꯥꯠꯅꯤ ꯍꯥꯏꯔꯝꯃꯦꯁꯨ ꯍꯥꯏ ꯑꯩꯕꯨꯁꯨ ꯍꯥꯠꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯃꯥ ꯃꯥꯕꯨ ꯄꯣꯛꯄ ꯃꯇꯝꯗ ꯋꯤꯖꯔꯅꯤ ꯍꯥꯏꯅ ꯂꯩꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯍꯟꯇꯔ ꯑꯣꯏꯔꯝꯕꯁꯦ ꯏꯃꯥꯁꯨ ꯉꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯅꯄꯥꯗꯤ ꯀꯜꯍꯧꯗ꯭ꯔꯦ ꯏꯆꯥꯕꯨꯗꯤ ꯏꯃꯥꯅ ꯀꯟꯒꯅꯤꯗ ꯍꯦꯛꯇ ꯍꯥꯠꯄ ꯌꯥꯕ꯭ꯔꯅꯦ ꯃꯥꯒꯨꯝꯕꯅꯁꯨ ꯂꯤꯑꯣ ꯋꯥꯈꯜꯗꯨ ꯆꯥꯎꯊꯣꯛꯆꯩ ꯑꯗꯨꯅꯦꯕ ꯏꯄꯥꯁꯨ ꯍꯥꯠꯂꯒ ꯑꯩꯕꯨꯁꯨ ꯍꯥꯠꯀꯦ ꯈꯜꯂꯕꯗꯤ ꯃꯥ ꯑꯣꯏꯅ ꯁꯤꯅꯤ ꯑꯩꯁꯨ ꯏꯄꯥꯒꯤ ꯂꯃꯟ ꯈꯨꯝꯗꯅꯗꯤ ꯇꯣꯛꯑꯣꯏꯌꯦ ꯂꯤꯑꯣ ꯅꯄꯥꯒꯤ ꯂꯃꯟ ꯈꯨꯝꯒꯦ ꯈꯛ ꯈꯟꯒꯅꯨꯀꯣ ꯃꯗꯣ ꯐꯠꯇꯦ ꯅꯪꯅ ꯀꯩꯗꯧꯉꯩꯗꯁꯨ ꯉꯝꯃꯣꯏ ꯋꯨꯜ ꯚꯦꯝꯄꯥꯌꯔ ꯂꯩꯔꯕꯗꯤ ꯍꯟꯇꯔ ꯊꯣꯔꯛꯄ ꯍꯥꯏꯕꯁꯦ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯉꯛꯂꯤꯕꯁꯦ ꯑꯕꯥꯁ ꯀꯅꯥꯒꯤ ꯁꯥꯏꯌꯣꯅꯣ ꯁꯤꯅꯤ ꯃꯍꯥꯛ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯄꯣꯛ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯃꯇꯝꯗꯨꯒꯤ ꯍꯟꯇꯔꯈꯩꯗꯤ ꯂꯣꯏꯅ ꯐꯈꯤꯕꯅꯤ ꯆꯝꯕꯅꯤ ꯃꯈꯣꯏꯒꯤ ꯃꯇꯧꯁꯦ ꯋꯨꯜ ꯚꯦꯝꯄꯥꯌꯔꯁꯤꯡꯕꯨ ꯃꯔꯨ ꯐꯪꯅꯕ ꯃꯨꯊꯠꯄꯅꯤ ꯑꯗꯨꯕꯨ ꯂꯥꯟꯖꯗ꯭ꯔꯕ ꯏꯆꯥꯒꯨꯝꯕ ꯀꯌꯥꯕꯨꯁꯨ ꯁꯣꯏꯗꯅ ꯍꯥꯠꯂꯛꯀꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥ ꯁꯣꯛꯂꯕꯗꯤ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ
ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯔꯣꯖꯔ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ꯫ ꯑꯦꯌꯔꯄꯣꯔꯠꯇ ꯑꯕꯥꯁꯅ ꯗ꯭ꯔꯥꯏꯚꯔ ꯊꯥꯔꯒ ꯃꯄꯥꯕꯨ ꯂꯧꯍꯜꯂꯨꯔꯦ, ꯃꯍꯥꯛꯇꯤ ꯆꯠꯄꯗꯨ ꯌꯥꯎꯗꯦ꯫ ꯔꯣꯖꯔꯕꯨ ꯐ꯭ꯂꯦꯠ ꯑꯃꯗ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯦ, ꯑꯗꯨꯕꯨ ꯑꯕꯥꯁ ꯑꯄꯪꯕ ꯅꯠꯇꯦ꯫ ꯐꯣꯟ ꯁꯦꯠ ꯇꯧꯔꯛꯏ꯫ ꯄꯥꯕꯨꯡ, ꯑꯩꯅꯦ, ꯑꯗꯨꯒꯤ ꯇꯦꯂꯤꯐꯣꯟꯗꯨꯗꯒꯤ ꯑꯩꯒꯤ ꯅꯝꯕꯔꯗ ꯄꯥꯕꯨꯡꯅ ꯗꯔꯀꯥꯔ ꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯍꯥꯏꯔꯛꯑꯣ꯫ ꯅꯝꯕꯔꯁꯨ ꯏꯔꯒ ꯊꯝꯕꯅꯤ꯫ ꯁꯅꯥ, ꯄꯥꯕꯨꯡꯗꯤ ꯏꯆꯥ ꯎꯅꯕ ꯂꯥꯛꯄꯅꯤ, ꯅꯪ ꯂꯩꯇ꯭ꯔꯕꯗꯤ ꯄꯥꯕꯨꯡꯗꯤ ꯀꯩꯗꯧꯔꯨꯅꯤ? ꯄꯥꯕꯨꯡ, ꯃꯇꯝ ꯈꯔꯗꯤ ꯂꯩꯕꯤꯀꯣ, ꯅꯆꯥꯒꯤ ꯁꯛꯁꯦ ꯄꯥꯕꯨꯡꯗ ꯁꯣꯏꯗꯅ ꯎꯠꯆꯒꯅꯤ꯫ ꯍꯧꯖꯤꯛꯃꯛꯇꯤ ꯈꯔ ꯈꯨꯗꯣꯡ ꯆꯥꯔꯔꯣꯏ꯫ ꯖꯔꯅꯤ ꯂꯥꯛꯄꯒꯤ ꯋꯥꯔꯝꯂꯅꯤ, ꯄꯣꯊꯥꯕꯤꯔꯣ꯫ ꯆꯥꯅ ꯊꯛꯅꯕꯗꯣ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯧꯔꯥꯡ ꯇꯧꯔꯛꯂꯒꯦ꯫ ꯔꯣꯖꯔ ꯃꯈꯥ ꯇꯥꯕ ꯅꯪꯍꯧꯗ꯭ꯔꯦ, ꯐꯣꯟ ꯑꯗꯨ ꯊꯝꯈꯤꯕꯅ ꯍꯥꯜꯂꯤ꯫ ꯃꯄꯥꯕꯨꯡ ꯂꯥꯛꯄꯗꯣ ꯌꯥꯝꯅ ꯎꯅꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯔꯣꯖꯔ ꯃꯁꯥꯅ ꯈꯪꯗ꯭ꯔꯕꯁꯨ SP ꯄꯣꯏꯔꯩꯅ ꯄꯥꯎ ꯄꯤꯅꯕꯗꯒꯤ ꯂꯝꯗꯨꯒꯤ ꯄꯨꯂꯤꯁꯁꯤꯡꯅ ꯔꯣꯖꯔꯕꯨ ꯀꯨꯞꯅ ꯁꯦꯟꯅꯩ ꯍꯥꯏꯕꯁꯤ ꯑꯕꯥꯁꯇꯤ ꯈꯪꯂꯤꯕꯅꯤ, ꯑꯗꯨꯃꯛꯅ ꯃꯄꯥꯕꯨꯡꯕꯨ ꯎꯅꯗꯕꯅꯤ꯫ ꯔꯣꯖꯔ ꯅꯨꯃꯤꯠꯇꯣ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯗꯨꯅ ꯄꯣꯊꯥꯈ꯭ꯔꯦ꯫ ꯁꯣꯝꯗ ꯀꯦꯃꯦꯔꯥ ꯂꯣꯏꯅ ꯑꯣꯟ ꯇꯧꯔꯒ ꯄꯨꯂꯤꯁ ꯃꯌꯥꯝꯗꯨꯁꯨ ꯂꯣꯏꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩ꯫ ꯄꯨꯡ 2 ꯇꯥꯔꯛꯄ ꯑꯗꯥꯏꯗ ꯔꯣꯖꯔ ꯍꯧꯒꯠꯂꯒ ꯕꯥꯠꯔꯨꯝ ꯆꯪꯈ꯭ꯔꯦ꯫ ꯄꯦꯁꯦꯟ ꯃꯅꯥꯛꯇ ꯀꯔꯤꯒꯨꯝꯕ ꯆꯦ ꯑꯃ ꯂꯩꯕꯗꯣ ꯔꯣꯖꯔ ꯌꯦꯡꯉꯤ꯫ ꯄꯥꯕꯨꯡ, ꯑꯩꯅ ꯍꯦꯟꯅ ꯄꯥꯕꯨꯡꯕꯨ ꯎꯅꯤꯡꯉꯤ, ꯑꯗꯨꯕꯨ SP ꯄꯣꯏꯔꯩꯅ ꯄꯥꯎ ꯄꯤꯔꯒ ꯁ꯭ꯋꯥꯏꯒꯤ ꯄꯨꯂꯤꯁꯈꯩꯒ ꯂꯣꯏꯅ ꯄꯥꯕꯨꯡꯕꯨ ꯁꯦꯟꯅꯔꯤꯕꯅꯤ꯫ ꯔꯨꯝ ꯈꯨꯗꯤꯡ ꯀꯦꯃꯦꯔꯥ ꯑꯣꯟ ꯇꯧꯕꯅꯤ, ꯁꯨꯞꯅꯒꯤ ꯕꯥꯠꯔꯨꯝ ꯈꯛꯇꯅꯤ ꯀꯦꯃꯦꯔꯥ ꯊꯦꯠꯇꯕ, ꯑꯗꯨꯅ ꯆꯦꯛꯁꯤꯜꯂꯨꯀꯣ꯫ ꯍꯌꯦꯡ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯂꯥꯛꯄꯤꯌꯨ, ꯀꯅꯥꯃꯠꯇ ꯆꯪꯕ ꯉꯝꯗꯕ ꯃꯐꯝꯅꯤ꯫ ꯔꯣꯖꯔ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ꯫ SP ꯄꯣꯏꯔꯩ, ꯅꯪꯁꯨ ꯅꯪꯒꯤ ꯗ꯭ꯌꯨꯇꯤꯅꯤ ꯍꯥꯏꯕꯕꯨ ꯏꯄꯥ ꯏꯆꯥꯗ ꯌꯦꯠꯄꯁꯤꯗꯤ ꯑꯐꯕꯗꯤ ꯅꯠꯇꯦ꯫ ꯑꯩꯅ ꯑꯗꯨꯛ ꯐꯖꯅ ꯏꯆꯥꯕꯨ ꯎꯅꯔꯨꯒꯦ, ꯑꯄꯥꯝꯕ ꯈꯪꯗꯣꯛꯀꯦ ꯍꯥꯏꯅ ꯆꯠꯂꯒ꯫ ꯔꯣꯖꯔ ꯕꯥꯠꯔꯨꯝꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯃꯆꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯀꯩꯁꯨ ꯈꯪꯗꯕ ꯁꯥꯔꯒ ꯑꯃꯨꯛ ꯇꯨꯝꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯇꯨꯝꯕ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯔꯣꯖꯔ ꯃꯅꯤꯄꯨꯔꯗ ꯂꯩꯍꯧꯔꯤꯕ ꯃꯅꯥꯎꯗ ꯐꯣꯟ ꯇꯧꯔꯛꯏ꯫ ꯖꯦꯀꯣꯕꯁꯨ ꯁꯠ ꯄꯥꯏꯔꯛꯏ꯫ ꯍꯜꯂꯣ ꯖꯦꯀꯣꯕ, ꯑꯩ ꯉꯔꯥꯡꯗꯤ ꯋꯥꯃꯟꯗꯅ ꯑꯗꯨꯝ ꯄꯣꯊꯥꯔꯦ꯫ ꯁꯅꯥꯕꯨ ꯎꯅꯔꯕ꯭ꯔꯣ? ꯎꯅꯗꯦ, ꯎꯅꯕ ꯌꯥꯗ꯭ꯔꯤ꯫ SP ꯄꯣꯏꯔꯩꯅ ꯁꯣꯝꯒꯤ ꯑꯣꯐꯤꯁꯔ ꯃꯌꯥꯝꯗ ꯄꯥꯎ ꯄꯤꯕꯗꯒꯤ ꯐꯔꯛ ꯇꯥꯔꯦ, ꯑꯗꯨꯕꯨ ꯑꯩ ꯏꯆꯥꯁꯤꯅ ꯁꯣꯏꯗꯅ ꯎꯅꯒꯅꯤ꯫ ꯁꯥꯂꯥ, ꯅꯪꯅ ꯑꯗꯨꯛ ꯐꯖꯅ ꯏꯆꯥ ꯎꯅꯔꯨꯒꯦ ꯍꯥꯏꯔꯃꯛꯇꯗ ꯃꯥꯅ ꯑꯃꯨꯛ ꯑꯗꯣꯝꯒꯤ ꯄꯨꯂꯤꯁꯇ ꯇꯥꯛꯂꯤꯕꯅꯤꯅꯦ꯫ ꯐꯩ ꯐꯩ, ꯑꯝꯇ ꯐꯤꯡꯒꯠꯈꯤꯅꯨꯁꯦ, ꯃꯥꯁꯨ ꯃꯥꯒꯤ ꯃꯊꯧꯅꯤ ꯇꯧꯔꯤꯕꯗꯣ꯫ ꯑꯩ SP ꯎꯅꯔꯨꯒꯦ, ꯋꯥꯔꯤ ꯁꯥꯔꯨꯒꯦ꯫ ꯍꯧꯖꯤꯛꯇꯤ ꯁꯥꯟꯅꯔꯕꯁꯨ ꯀꯩꯁꯨ ꯀꯥꯟꯅꯔꯔꯣꯏ꯫ ꯏꯆꯥ ꯁꯅꯥꯕꯨ ꯃꯌꯥꯝꯅ ꯇꯦꯔꯣꯔꯤꯁ ꯑꯣꯏꯅ ꯈꯟꯕꯤꯈ꯭ꯔꯦ, ꯑꯗꯨꯅ SPꯗ ꯍꯥꯏꯔꯕꯁꯨ ꯀꯥꯟꯅꯔꯔꯣꯏ꯫ ꯇꯧꯖꯁꯅꯨ ꯇꯧꯖꯁꯅꯨ, SP ꯃꯥꯁꯨ ꯍꯩꯃꯟ ꯁꯤꯡꯃꯟꯕꯒꯤꯅꯦ ꯃꯊ꯭ꯋꯥꯏꯗꯣ ꯁ꯭ꯀꯥꯏ ꯌꯧꯗꯣꯏꯅꯤ ꯏꯆꯥꯒꯤ ꯃꯈꯨꯠꯇ꯫ ꯐꯔꯦꯁꯦ, ꯊꯝꯂꯒꯦ, ꯑꯩ ꯏꯆꯥ ꯎꯅꯕ ꯃꯐꯝ ꯑꯃꯗ ꯆꯠꯂꯨꯒꯦ꯫ ꯀꯥꯏꯗ ꯂꯩ ꯈꯪꯂꯕꯣ ꯅꯪꯕꯣ? ꯖꯦꯀꯣꯕ, ꯂꯣꯏꯅ ꯁ꯭ꯋꯥꯏꯗ ꯂꯣꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯪ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯁꯨ ꯃꯈꯣꯏ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ, ꯃꯔꯣꯜ ꯈꯪꯗꯕꯒꯤ ꯋꯥꯅꯤ꯫ ꯂꯝꯗꯣ ꯍꯥꯏꯔꯔꯣꯏꯒꯦ꯫ ꯑꯣꯀꯦ, ꯊꯝꯃꯣ ꯊꯝꯃꯣ꯫ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ꯫ ꯔꯣꯖꯔ ꯂꯣꯏꯁꯤꯜꯂꯒ ꯊꯣꯔꯛꯏ꯫ ꯃꯍꯥꯛꯄꯨ ꯁꯦꯟꯅꯕ CID ꯃꯌꯥꯝꯗꯨꯁꯨ ꯀꯩꯁꯨ ꯈꯪꯖꯤꯟꯅꯗꯕ ꯁꯥꯔꯒ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯃꯈꯣꯏꯅꯗꯤ ꯁꯤꯡꯂꯕꯅꯤ ꯈꯟꯖꯔꯤꯕ, ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯇꯣ ꯔꯣꯖꯔꯗꯗꯤ ꯀꯩꯁꯨ ꯅꯠꯇꯦ꯫ ꯔꯣꯖꯔ ꯀꯦꯃꯦꯔꯥ ꯑꯃ ꯄꯥꯏꯔꯒ ꯂꯝꯗꯣ ꯌꯦꯡꯂꯒ ꯁꯨꯝ ꯆꯠꯂꯤ꯫ ꯀꯣꯐꯤ ꯀꯦꯞ ꯑꯃꯗ ꯆꯪꯂꯒ ꯀꯣꯐꯤ ꯑꯃꯨꯛ ꯊꯛꯏ꯫ CIDꯁꯤꯡꯗꯨꯁꯨ ꯅꯛꯅ ꯐꯝꯂꯛꯏ꯫ ꯃꯤꯒꯤ ꯏꯪꯒꯤꯠ ꯏꯔꯥꯡ ꯐꯖꯅ ꯈꯪꯂꯕ ꯔꯣꯖꯔꯗꯣ ꯃꯈꯣꯏꯒꯤ ꯃꯇꯧ ꯎꯕꯗ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯛꯏ꯫ ꯄꯩꯁꯥ ꯄꯤꯔꯝꯂꯒ ꯃꯈꯣꯡꯅ ꯑꯃꯨꯛ ꯇꯞꯅ ꯇꯞꯅ ꯂꯥꯛꯏ꯫ ꯁꯨꯝ ꯐꯅ ꯁꯥꯡꯅ ꯂꯥꯛꯄꯗꯒꯤꯗꯤ ꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯗꯒꯤ ꯑꯃ ꯈꯪꯍꯧꯗꯅ ꯂꯩꯃꯥꯏꯗ ꯍꯩꯊꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯃꯗꯨ ꯄꯥꯈꯠꯅ ꯃꯈꯣꯏꯒꯤ ꯃꯔꯣꯜꯗ ꯑꯣꯐꯤꯁꯔꯁꯤꯡꯗꯨꯗ ꯀꯩꯀꯩꯅꯣ ꯍꯥꯏꯈ꯭ꯔꯦ꯫ ꯑꯗꯒꯤ ꯈꯨꯗꯛꯇꯨꯗ ꯑꯦꯝꯕꯨꯂꯦꯟꯁ ꯂꯥꯛꯂꯒ ꯄꯨꯈ꯭ꯔꯦ꯫ ꯔꯣꯖꯔ ꯀꯩꯁꯨ ꯈꯪꯗꯕ ꯁꯥꯔꯒ ꯃꯌꯥꯝꯅ ꯌꯦꯡꯅꯕꯗꯨꯗ ꯃꯍꯥꯛꯁꯨ ꯌꯦꯡꯕ ꯌꯥꯎꯔꯤ꯫ CID ꯑꯃꯗꯨꯁꯨ ꯑꯦꯝꯕꯨꯂꯦꯟꯁꯇ ꯀꯥꯈꯠꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯗꯩꯗꯤ ꯃꯆꯥꯅ ꯍꯥꯏꯔꯛꯄ ꯃꯐꯝꯗꯣ ꯊꯤꯔꯒ ꯂꯥꯛꯏ꯫ ꯃꯥꯅ ꯌꯥꯝ ꯂꯥꯏꯅ ꯈꯪꯂꯤꯕꯗꯣ ꯑꯇꯩꯒꯤ ꯅꯠꯇꯦ, ꯃꯆꯥꯅ ꯇꯥꯛꯂꯛꯄ ꯂꯝꯕꯤ ꯈꯨꯗꯤꯡꯃꯛ ꯀꯩꯒꯨꯝꯕ ꯃꯥꯔꯛ ꯑꯃꯃꯝ ꯌꯦꯛꯏ꯫ ꯆꯤꯊꯤꯒꯤ ꯑꯔꯣꯏꯕꯗꯁꯨ ꯃꯗꯨꯒꯤ ꯁꯥꯏꯟꯗꯨ ꯌꯦꯛꯄꯅ ꯃꯆꯥꯒꯤ ꯂꯩꯐꯝꯅꯤ ꯈꯪꯕ ꯉꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯒꯤ ꯃꯅꯥꯛ ꯌꯧꯔꯝꯗꯥꯏꯗ ꯈꯪꯍꯧꯗꯅ ꯄꯨꯂꯤꯁ ꯈꯔ ꯂꯥꯛꯇꯨꯅ ꯔꯣꯖꯔꯕꯨ ꯐꯥꯔꯒ ꯄꯨꯈ꯭ꯔꯦ꯫ ꯑꯕꯥꯁ ꯂꯥꯞꯅ ꯃꯊꯛꯇꯒꯤ ꯎꯏ꯫ ꯑꯣ ꯅꯣ, ꯁꯤꯠ! ꯄꯥꯕꯨꯡ, ꯀꯩꯁꯨ ꯈꯟꯒꯅꯨꯀꯣ, ꯅꯆꯥ ꯂꯩꯔꯤꯌꯦ꯫
ꯄꯥꯕꯨꯡꯕꯨ ꯅꯇꯨꯅ ꯑꯃꯐꯥꯎ ꯁꯣꯛꯍꯜꯂꯣꯏ꯫ ꯑꯁꯨꯝꯅ ꯔꯣꯖꯔꯕꯨ ꯄꯨꯂꯤꯁꯁꯤꯡꯗꯨꯅ ꯃꯈꯣꯏꯒꯤ ꯁ꯭ꯇꯦꯁꯟꯗ ꯄꯨꯔꯛꯂꯒ ꯑꯣꯐꯤꯁꯔꯁꯤꯡꯗꯨꯗ ꯎꯅꯍꯜꯂꯦ꯫ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯕꯁꯨ ꯔꯣꯖꯔ ꯂꯝ ꯀꯣꯏꯕ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯃꯔꯥꯜ ꯂꯩꯇꯕ ꯁꯥꯏ꯫ ꯔꯣꯖꯔ ꯃꯔꯥꯜ ꯂꯩꯇꯦ ꯈꯪꯕꯗꯒꯤ ꯄꯨꯂꯤꯁꯁꯤꯡꯗꯨꯅ ꯑꯃꯨꯛ ꯊꯥꯗꯣꯔꯛꯂꯦ꯫ ꯅꯨꯄꯥ ꯑꯃꯅ "ꯏꯕꯨꯡꯉꯣ, ꯁꯣꯝ ꯃꯩꯇꯩꯔꯥ?" "ꯑꯧ ꯏꯌꯥꯝꯕ, ꯑꯩ ꯃꯩꯇꯩꯅꯤ." "ꯏꯌꯥꯝꯕꯁꯨ?" "ꯃꯐꯝꯁꯤꯗꯗꯤ ꯀꯔꯤꯒꯤ ꯂꯥꯛꯄꯅꯣ?" "ꯁꯨꯝ ꯂꯝ ꯀꯣꯏꯕ ꯂꯥꯛꯄꯅꯤ." "ꯏꯌꯥꯝꯕꯒꯤ ꯃꯤꯡꯕꯨ?" "ꯇꯣꯝꯊꯤꯟ." "ꯑꯣ, ꯏꯌꯥꯝꯕ ꯀꯥꯏꯗ ꯂꯩꯒꯦ?" "ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯂꯨꯁꯦ, ꯃꯐꯝꯗꯣ ꯁꯣꯝꯅ ꯈꯪꯂꯔꯣꯏ." "ꯍꯣꯏ, ꯌꯥꯏꯌꯦ." ꯑꯇꯣꯞꯄ CID ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯔꯣꯖꯔꯒ ꯇꯣꯝꯊꯤꯟꯒ ꯄꯨꯟꯕꯗꯣ ꯎꯔꯦ, ꯑꯃꯨꯛ ꯇꯥꯟꯅꯔꯛꯏ꯫ "ꯏꯌꯥꯝꯕ, ꯑꯩꯁꯦ ꯏꯆꯥ ꯅꯨꯄꯥ ꯑꯃ ꯎꯅꯕ ꯂꯥꯛꯆꯕꯅꯤ. ꯑꯗꯨꯕꯨ CIDꯗꯩ ꯄꯨꯂꯤꯁꯇꯩ ꯃꯌꯥꯝꯁꯤꯅ ꯏꯆꯥꯕꯨ ꯎꯅꯕ ꯐꯪꯗ꯭ꯔꯦ." "ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ, ꯁꯣꯏꯗꯅ ꯎꯅꯖꯅꯤꯗ. ꯃꯈꯣꯏ ꯂꯝꯒꯤ ꯃꯤꯈꯩꯁꯦ ꯂꯣꯏꯅ ꯁꯤꯡꯕꯅꯤ. ꯆꯥꯎꯈꯠꯄ ꯂꯝ ꯍꯥꯏꯔꯤꯗꯅ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯥꯎꯈꯠꯂꯤꯕꯁꯦ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯖꯨꯒ ꯑꯣꯏꯕꯒꯤꯅꯤ." "ꯆꯨꯝꯃꯤ ꯏꯌꯥꯝꯕ, ꯍꯧꯖꯤꯛ ꯆꯥꯎꯈꯠꯂꯕ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯖꯨꯒꯁꯤꯗ ꯃꯈꯣꯏꯅ ꯏꯆꯥꯕꯨꯗꯤ ꯐꯥꯕ ꯉꯝꯗꯦ꯫ ꯃꯄꯥ ꯑꯩꯉꯣꯟꯗ ꯇꯥꯟꯅꯔꯒ ꯀꯔꯤꯕꯨꯗꯤ ꯀꯥꯟꯅꯗꯣꯏꯅꯣ? ꯅꯆꯥꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯎꯅꯍꯟꯒꯅꯤ, ꯀꯩꯁꯨ ꯈꯜꯂꯨꯅꯨ꯫ ꯂꯥꯎ, ꯌꯧꯒꯗꯣꯔꯦ. ꯀꯩꯅꯣ ꯈꯔ ꯆꯥꯃꯤꯟꯅꯔꯨꯁꯤ." "ꯍꯣꯏ ꯏꯌꯥꯝꯕ." ꯔꯣꯖꯔꯒ ꯇꯣꯝꯊꯤꯟꯒꯗꯣ ꯌꯨꯝ ꯑꯃꯗ ꯆꯪꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ CID ꯈꯔꯅ ꯑꯃꯨꯛ ꯄꯨꯂꯤꯁꯇ ꯇꯥꯛꯂꯒ ꯌꯨꯝꯗ ꯔꯥꯎꯟ ꯀꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯄꯥꯔꯇꯤ ꯇꯧꯗꯨꯅ ꯏꯆꯝ ꯆꯝꯅ ꯂꯩꯕꯅꯤꯅ, ꯃꯈꯣꯏꯒꯤ ꯑꯔꯣꯟꯕ ꯀꯔꯤꯁꯨ ꯂꯩꯇꯕꯅꯤꯅ ꯑꯣꯐꯤꯁꯔ ꯈꯔꯅ ꯊꯣꯔꯛꯑꯣ ꯍꯥꯏꯕꯗꯒꯤ ꯑꯃꯨꯛ ꯊꯣꯔꯛꯑꯦ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯔꯣꯖꯔ ꯃꯍꯥꯛꯀꯤ ꯂꯩꯐꯝꯗ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯔꯣꯖꯔ ꯋꯥꯈꯜꯗ ꯈꯜꯂꯤ, ꯁꯨꯞꯅꯒꯤ ꯋꯤꯛ ꯑꯃꯈꯛꯇꯅꯤ ꯃꯇꯝꯗꯤ, ꯑꯩꯕꯨ ꯏꯆꯥ ꯁꯅꯥ ꯎꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ? ꯊꯥꯖꯕ ꯂꯩ, ꯑꯩ ꯏꯆꯥ ꯁꯅꯥꯕꯨ ꯁꯣꯏꯗꯅ ꯎꯕ ꯐꯪꯒꯅꯤ꯫ ꯁꯣꯝꯗꯅ ꯕꯥꯁ, "ꯌꯥꯝꯅ ꯑꯈꯪ ꯑꯍꯩ ꯁꯥꯔꯕꯗꯤ CID ꯑꯣꯏꯔꯕꯁꯨ ꯂꯣꯏꯅ ꯍꯥꯠꯇꯣꯛꯀꯅꯤ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯐꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯒ ꯑꯩꯒꯤ ꯏꯊꯛꯇ ꯂꯃꯟ ꯈꯨꯝꯂꯛꯄ ꯑꯃꯠꯇ ꯑꯕꯥꯁꯅ ꯂꯦꯝꯅ ꯊꯥꯔꯣꯏ." ꯃꯄꯥꯕꯨꯡꯕꯨ ꯎꯅꯍꯟꯗꯕꯒꯤ ꯁ꯭ꯅꯥꯏꯄꯔꯅ ꯀꯥꯞꯈꯤꯕ CID ꯑꯗꯨ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨꯃꯛ ꯀꯟꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯝꯗꯨꯒꯤ ꯃꯊꯛ ꯊꯣꯡꯕ ꯃꯤꯌꯥꯝ ꯃꯤꯇꯤꯡ ꯇꯧꯔꯦ꯫ ꯀꯤꯂꯔ ꯑꯕꯥꯁꯀꯤ ꯃꯄꯥꯅꯤ ꯍꯥꯏꯕꯅ ꯔꯣꯖꯔ ꯑꯁꯤ ꯂꯣꯏꯅ ꯈꯪꯅꯔꯦ꯫ ꯑꯗꯨꯅ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯔꯣꯖꯔꯕꯨ ꯅꯨꯃꯤꯠ ꯁꯨꯗꯅ ꯏꯟꯗꯤꯌꯥꯗ ꯍꯟꯈꯤꯅꯕ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯦ꯫ ꯔꯣꯖꯔ ꯆꯠꯄꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯔꯦꯀꯣꯔꯗ ꯐꯅ ꯇꯧꯔꯕꯁꯨ ꯑꯕꯥꯁ ꯐꯥꯕ ꯁꯨꯡꯉꯝ ꯉꯝꯗꯦ꯫ ꯐꯣꯟꯗꯅꯤ, "ꯁꯅꯥ, ꯄꯥꯕꯨꯡꯗꯤ ꯏꯆꯥꯕꯨ ꯎꯅꯕ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯏꯆꯥꯕꯨ ꯎꯅꯗꯅ ꯆꯠꯄ ꯇꯥꯔꯦꯗꯣ꯫ ꯄꯥꯕꯨꯡ, ꯅꯆꯥꯕꯨ ꯋꯥꯔꯧꯅꯨꯀꯣ, ꯑꯩ ꯏꯟꯗꯤꯌꯥꯗ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ, ꯃꯇꯝꯗꯨꯗ ꯊꯦꯡꯅꯔꯁꯤ." "ꯐꯔꯦ, ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒꯨꯝꯁꯤ, ꯊꯝꯂꯒꯦꯀꯣ, ꯄꯥꯕꯨꯡ ꯆꯠꯂꯨꯈꯤꯒꯦ." "ꯍꯣꯏ ꯄꯥꯕꯨꯡ." ꯔꯣꯖꯔ ꯆꯠꯅꯕ ꯊꯣꯔꯛꯄꯗ ꯇꯣꯝꯊꯤꯟ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯏꯌꯥꯝꯕ, ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ. ꯂꯥꯎ, ꯑꯩ ꯑꯦꯌꯔꯄꯣꯔꯠ ꯐꯥꯎꯕ ꯊꯤꯟꯕꯤꯔꯒꯦ." "ꯍꯣꯏ ꯏꯌꯥꯝꯕ." ꯔꯣꯖꯔꯕꯨ ꯇꯣꯝꯊꯤꯟꯅ ꯑꯦꯌꯔꯄꯣꯔꯠ ꯐꯥꯎꯕ ꯊꯤꯟꯕꯤꯔꯨꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯔꯣꯖꯔ ꯏꯟꯗꯤꯌꯥꯗ ꯄꯥꯏꯈ꯭ꯔꯦ꯫ ꯇꯣꯝꯊꯤꯟ ꯂꯥꯞꯅ ꯄꯥꯏꯈꯤꯕ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯃꯄꯤꯔꯥ ꯆꯦꯜꯂꯤ꯫ ꯇꯣꯝꯊꯤꯟ ꯃꯍꯥꯛꯀꯤ ꯃꯁꯛꯇꯨ ꯑꯣꯜꯂꯛꯏ꯫ "ꯄꯥꯕꯨꯡ, ꯅꯆꯥꯕꯨ ꯋꯥꯔꯧꯅꯨꯀꯣ. ꯑꯩꯅꯗꯤ ꯃꯤꯇꯣꯞ ꯁꯥꯗꯨꯅ ꯄꯥꯕꯨꯡꯕꯨ ꯎꯅꯕ ꯐꯪꯖꯕꯁꯦ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯉꯥꯏꯖꯩ꯫ ꯑꯗꯨꯕꯨ ꯅꯆꯥꯒꯤ ꯁꯛꯄꯨꯗꯤ ꯎꯍꯟꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯃꯁꯦ ꯅꯆꯥꯒꯤ ꯃꯄꯣꯛꯅꯅꯤ, ꯋꯥꯔꯧꯕꯤꯒꯅꯨꯀꯣ."